ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯗꯨꯒꯨꯝꯕ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯕꯗꯗꯤ ꯗꯟꯗꯤ ꯄꯤꯌꯦꯕ ꯗꯥ ꯔꯣꯕꯤꯟ ꯃꯁꯥꯃꯛꯅ ꯑꯩꯉꯣꯟꯗ ꯀꯁꯨꯕꯤ ꯅꯃꯥ ꯅꯄꯥ ꯃꯤꯅꯥꯏ ꯃꯆꯥ ꯑꯗꯨ ꯑꯗꯥ ꯍꯥꯏꯕꯗ ꯀꯅꯥꯅ ꯃꯉꯣꯟꯗ ꯗꯟꯗꯤ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯕꯒꯤꯔꯕ ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯉꯤꯗꯣ ꯌꯥꯏꯅ ꯄꯪꯇꯧ ꯇꯧꯒꯅꯣ ꯈꯪꯕ꯭ꯔꯥ ꯈꯛꯇꯒꯤ ꯋꯥꯈꯜꯗ ꯐꯥꯎꯕ ꯅꯠꯇꯦꯕ ꯁꯤꯁꯦ ꯅꯤꯅꯦꯗꯨꯅ ꯍꯥꯏꯔꯦ ꯑꯃ ꯕꯜꯂꯥ ꯆꯦ ꯕꯜꯂꯥꯅ ꯑꯃ ꯍꯥꯏꯔꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯀꯣꯏꯁꯟꯗꯅꯦ ꯑꯃ ꯍꯪꯉꯦꯕ ꯑꯗꯣ ꯗꯥ ꯔꯣꯕꯤꯟꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯍꯦꯛꯇ ꯅꯨꯡꯉꯥꯏꯇ꯭ꯔꯕꯒꯤ ꯇꯥꯏꯞꯇ ꯅꯃꯥ ꯅꯄꯥ ꯃꯤꯅꯥꯏ ꯑꯗꯨꯗ ꯀꯁꯨꯕꯤꯒ ꯍꯥꯏꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯗꯤꯅꯦ ꯌꯥꯝ ꯊꯤꯅ ꯆꯥꯎꯈꯠꯇꯕ ꯍꯥꯏꯒꯦ ꯉꯝꯗꯦ ꯗꯥ ꯔꯣꯕꯤꯟꯅ ꯇꯁꯦꯡꯅ ꯍꯥꯏꯕ ꯗꯥ ꯔꯣꯕꯤꯟꯅ ꯇꯧꯔꯤ ꯊꯕꯛꯇꯣ ꯑꯩꯈꯣꯏ ꯉꯝꯖꯗꯦꯕ ꯉꯝꯗꯕꯗꯨꯅ ꯌꯥꯝ ꯏꯖꯠ ꯇꯧꯔꯝꯃꯤꯅꯦꯕꯀꯣ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤ ꯁꯤꯗꯩꯁꯤꯗ ꯑꯩꯉꯣꯟꯗ ꯐꯅ ꯀꯣꯜ ꯇꯧꯔꯣꯕꯀꯣ ꯀꯣꯜ ꯇꯧꯔꯣ ꯅꯪ ꯁꯔꯥꯡꯊꯦꯝ ꯅꯤꯔꯨꯄꯃꯥ ꯍꯥꯏꯌꯦ ꯀꯥꯏꯗꯒꯤꯅꯣ ꯀꯩꯒꯤꯅꯣ ꯅꯪ ꯁꯤꯒꯨꯝꯕ ꯀꯃꯦꯟ ꯑꯩꯉꯣꯟꯗ ꯃꯆꯜ ꯑꯃ ꯊꯤꯅ ꯆꯩꯌꯣꯀꯣ ꯑꯩ ꯌꯥꯒꯦꯕ ꯑꯩ ꯏꯀꯥꯏꯔꯒ ꯇꯥ ꯂꯩꯒꯦꯕ ꯑꯩ ꯀꯝ ꯀꯥꯟꯗꯩ ꯆꯤꯟ ꯀꯟꯕ ꯍꯧꯔꯛꯏ ꯈꯪꯕ꯭ꯔꯥ ꯅꯪꯅ ꯃꯤꯅꯥꯏ ꯃꯆꯥ ꯑꯗꯨꯗꯥꯗ ꯃꯦꯁꯦꯖ ꯑꯩ ꯎꯔꯦꯕ ꯃꯥꯅ ꯑꯩ ꯃꯤꯅꯥꯏ ꯑꯣꯏꯒꯦꯔꯥ ꯑꯣꯏꯔꯣꯏꯒꯦꯔꯥ ꯆꯥꯒꯦꯔꯥ ꯆꯥꯔꯣꯏꯒꯦꯔꯥ ꯏꯃꯥ ꯏꯄꯥ ꯂꯥꯏꯔꯒꯦꯔꯥ ꯂꯥꯏꯔꯔꯣꯏꯒꯦꯔꯥ ꯀꯣ ꯃꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯆꯞ ꯃꯥꯟꯅ ꯃꯥꯅ ꯃꯦꯃꯣꯔꯤꯁꯦ ꯄꯨꯡ 2:30 ꯇꯥꯔꯦ ꯗꯥ ꯔꯣꯕꯤꯟ ꯃꯉꯥꯡꯗ ꯑꯩ ꯃꯦꯁꯦꯖ ꯊꯥꯕꯅꯦ ꯍꯜꯂꯛꯇ꯭ꯔꯦ ꯗꯥ ꯔꯣꯕꯤꯟꯅ ꯀꯣꯜ ꯇꯧꯔꯝꯕꯗꯗꯤ ꯑꯩ ꯄꯥꯏ ꯑꯩꯅ ꯀꯣꯜ ꯇꯧꯕꯗꯗꯤ ꯄꯥꯏꯗ꯭ꯔꯦ ꯂꯥꯁꯤꯟ ꯂꯩꯈ꯭ꯔꯦꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯋꯥꯔꯤꯁꯦ ꯑꯩ ꯏꯁꯧ ꯈꯔ ꯂꯥꯡꯉꯨꯔꯦꯕꯀꯣ ꯗꯥ ꯔꯣꯕꯤꯟꯗ ꯑꯗꯨꯗꯤ ꯑꯗꯨꯝ ꯁꯦꯡꯗꯣꯛꯅꯔ ꯆꯥꯝꯊꯣꯛꯅ ꯌꯥꯄꯣꯅꯦ ꯋꯥꯔꯤ ꯁꯥꯕꯗ ꯑꯩꯅ ꯗꯥ ꯔꯣꯕꯤꯟꯅ ꯁꯥꯕ ꯋꯥꯔꯤ ꯇꯥꯅꯤ ꯑꯩꯅ ꯁꯥꯕ ꯋꯥꯔꯤꯁꯨ ꯗꯥ ꯔꯣꯕꯤꯟꯅ ꯇꯥꯅꯤ ꯈꯜꯂꯦ ꯑꯩ ꯈꯟꯅꯔꯒ ꯁꯥꯎꯅꯔꯒ ꯑꯗꯩꯗꯤ ꯁꯦꯡꯗꯣꯛꯅꯔꯒ ꯑꯗꯩꯗꯤ ꯌꯥꯝꯅ ꯆꯥꯎꯊꯣꯛꯄ ꯀꯩꯁꯨ ꯄꯥꯝꯗꯦꯕꯀꯣ ꯑꯩ ꯌꯥꯝ ꯍꯥꯏꯅꯤꯡꯉꯤ ꯄꯣꯠꯁꯦ ꯁꯤꯁꯤꯅꯦꯕ ꯃꯌꯥꯝꯗꯒꯤ ꯑꯦꯇꯦꯟꯁꯟ ꯁꯤꯛ ꯇꯧꯕꯁꯨ ꯅꯠꯇꯦꯕꯀꯣ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯚꯣꯏꯁ ꯑꯃ ꯑꯣꯏꯅ ꯑꯩ ꯄꯨꯊꯣꯛꯀꯦ ꯁꯤꯁꯦ ꯌꯥꯏ ꯌꯥꯗꯦ ꯑꯗꯨꯗ ꯅꯆꯤꯡꯕ ꯃꯌꯥꯝ ꯂꯩꯕꯤꯔꯅꯣꯕꯀꯣ ꯄꯣꯁ ꯑꯃ ꯊꯥꯒꯠꯂꯛꯄꯗ ꯀꯃꯦꯟ ꯄꯤꯕ ꯌꯥꯕ ꯌꯥꯗꯕ ꯑꯗꯒꯤꯗꯤ ꯀꯥ ꯍꯦꯟꯕ ꯀꯃꯦꯟ ꯀꯥ ꯍꯦꯟꯗꯕ ꯀꯃꯦꯟ ꯄꯣꯁꯁꯦ ꯊꯥꯒꯠꯂꯛꯑꯕꯅꯤꯅꯀꯣ ꯑꯩꯈꯣꯏꯁꯨ ꯁꯦꯡꯅꯒꯦ ꯍꯥꯏꯔꯗꯤ ꯄꯣꯁꯁꯦ ꯊꯥꯒꯠꯂꯛꯄꯗ ꯃꯤ ꯃꯌꯥꯝ ꯎꯔꯖꯅꯣ ꯌꯦꯡꯉꯖꯅꯣ ꯀꯃꯦꯟ ꯄꯤꯔꯁꯅꯣꯅ ꯊꯥꯒꯠꯂꯛꯄ ꯅꯠꯇ꯭ꯔꯅꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯑꯩꯒꯤ ꯑꯣꯄꯤꯅꯤꯌꯟ ꯑꯃ ꯄꯤꯖꯕꯅꯦꯕꯀꯣ ꯑꯣꯄꯤꯅꯤꯌꯟꯁꯤꯅ ꯀꯗꯥꯏꯐꯥꯎ ꯌꯥꯝ ꯀꯟꯅ ꯍꯦꯛꯇ ꯏꯖꯠ ꯁꯣꯛꯄ ꯌꯥꯔꯕ ꯀꯃꯦꯟ ꯍꯣꯏ ꯑꯩꯒꯤꯗꯣ ꯏꯖꯠ ꯁꯣꯛꯄ ꯌꯥꯏꯌꯦꯅ ꯈꯜꯂꯁꯦꯕ ꯑꯩꯅ ꯄꯤ ꯀꯃꯦꯟꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯋꯥꯍꯧꯁꯦ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯅꯣꯡ ꯅꯤꯅꯤꯁꯤ ꯃꯃꯥꯡꯗ ꯅꯤꯅꯦ ꯑꯃꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯅꯤꯅꯦ ꯑꯃꯅ ꯍꯥꯏ ꯄꯣꯠ ꯌꯣꯟꯕ ꯆꯠꯄꯗ ꯁꯦ ꯕꯂꯥꯒꯤ ꯌꯨꯝꯗ ꯄꯣꯠ ꯌꯣꯟꯕ ꯆꯠꯄꯗ ꯁꯨꯃꯥꯏꯅ ꯇꯧꯔꯛꯑꯦꯅ ꯑꯗꯨ ꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯕ ꯀꯔꯝꯕꯅ ꯆꯨꯝꯗꯣꯏꯅꯣ ꯈꯪꯗꯕ ꯆꯃꯝꯅꯕ ꯑꯃ ꯐꯥꯎꯕꯁꯦ ꯑꯩ ꯈꯛꯇꯗ ꯐꯥꯎꯋꯦ ꯍꯥꯏꯕꯗ ꯑꯩ ꯊꯥꯖꯗꯦ ꯃꯌꯥꯝ ꯃꯔꯛꯇ ꯍꯣꯏ ꯅꯤꯅꯦꯅ ꯍꯥꯏꯗꯨꯁꯨ ꯊꯥꯖꯩꯀꯣ ꯑꯗꯨꯒ ꯆꯦ ꯕꯂꯥꯅꯅꯦ ꯁꯣꯝꯗ ꯍꯥꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏ ꯀꯣꯛꯇ ꯂꯣꯏ ꯍꯪꯉꯦꯕ ꯁꯤꯁꯦ ꯑꯦꯛꯇ꯭ꯔꯦꯁ ꯑꯃ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯒꯤ ꯑꯦꯛꯇ꯭ꯔꯦꯁ ꯑꯣꯏꯔꯒ ꯔꯤꯂꯤꯐ ꯀꯦꯝꯞꯗꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯌꯥꯝ ꯂꯥꯛꯄꯗ ꯍꯥꯏꯔꯝꯒꯗ꯭ꯔꯥ ꯀꯥꯏꯅ ꯈꯟꯕꯁꯦ ꯑꯗꯨꯒ ꯅꯤꯅꯦꯒꯤ ꯁꯥꯏꯠ ꯑꯃꯨꯛ ꯌꯦꯡꯉꯀꯥꯟꯗꯅꯦ ꯅꯤꯅꯦꯅ ꯋꯥꯅ ꯂꯩꯇꯕꯒꯤ ꯕꯜꯂꯥ ꯑꯦꯛꯇ꯭ꯔꯦꯁꯀꯤ ꯌꯨꯝꯗ ꯑꯁꯥꯝ ꯃꯌꯥꯝ ꯄꯨꯔꯒ ꯆꯠꯄꯗ ꯀꯩꯒꯤ ꯑꯗꯨꯃꯥꯏꯅ ꯕꯤꯍꯦꯚ ꯇꯧꯔꯛꯏꯅꯣ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯗ ꯂꯣꯏ ꯍꯪꯉꯦꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯕꯒꯤ ꯄꯣꯁ ꯑꯃ ꯇꯧꯔꯀꯥꯟꯗ ꯁꯣꯝꯒꯤ ꯆꯦ ꯕꯂꯥꯒꯤ ꯁꯥꯏꯠꯇꯒꯤꯁꯨ CCTV ꯐꯨꯇꯦꯖ ꯂꯩꯌꯦ ꯑꯗꯣ ꯁꯦꯡꯗꯣꯛꯍꯟꯅꯤꯡꯕ ꯑꯗꯨꯃꯥꯏꯅ ꯊꯥꯛꯄꯁꯨ ꯎꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯉꯥꯡꯂ ꯑꯍꯟ ꯑꯣꯏꯗꯣꯏꯔꯗꯤ ꯈꯪꯗ꯭ꯔꯦ ꯅꯨꯄꯥ ꯑꯃꯅꯀꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯦ XYZ ꯁꯦ ꯑꯩ ꯃꯃꯤꯡꯁꯨ ꯈꯪꯗꯦ ꯀꯃꯥꯏꯅ ꯑꯦꯀꯥꯎꯟ ꯍꯥꯡꯒꯦꯁꯨ ꯈꯪꯗꯦ ꯑꯩꯒ ꯈꯪꯅꯔꯨꯕꯁꯨ ꯂꯩꯇꯦ ꯀꯅꯥꯏ ꯃꯆꯥꯅꯣ ꯑꯗꯨꯗ ꯀꯔꯤꯝꯇ ꯈꯪꯗꯦꯕꯀꯣ ꯑꯩꯒ ꯔꯤꯂꯦꯇꯦꯠ ꯑꯃꯠꯇ ꯑꯣꯏꯗꯕ ꯃꯤꯅꯦꯕ ꯃꯥꯅ ꯌꯥꯝꯅ ꯑꯟꯅꯦꯁꯦꯁꯔꯤ ꯑꯣꯏꯕ ꯀꯃꯦꯟꯁ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯑꯗꯨ ꯌꯥꯝ ꯕ꯭ꯂꯦꯝ ꯇꯧ ꯑꯗꯨꯗ ꯍꯥꯏꯗꯤ ꯇꯥꯕꯗ ꯑꯗꯨ ꯌꯥꯝ ꯀꯟꯅ ꯆꯠꯂꯔꯣꯏꯒꯦ ꯃꯥꯅ ꯍꯥꯏꯔꯤꯕ ꯁꯝꯂꯞꯅ ꯍꯥꯏꯔ ꯃꯥꯅ ꯍꯥꯏꯅꯤꯡꯉꯤꯕ ꯋꯥꯐꯝꯁꯦ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯩꯅ ꯇꯥꯕꯗ ꯑꯩꯒꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯃꯤ ꯃꯌꯥꯝꯅ ꯇꯥꯕꯗ ꯑꯩ ꯈꯛꯇ ꯅꯠꯇ꯭ꯔꯦꯀꯣ ꯃꯤ ꯃꯌꯥꯝꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯕꯁꯦ ꯏꯔꯒ ꯊꯥꯒꯠꯂꯛꯑꯦꯕ ꯑꯗꯣ ꯃꯥ ꯄꯔꯥ ꯇꯝꯕꯤꯔꯦ ꯍꯧꯖꯤꯛ ꯀꯣ ꯑꯩ ꯃꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯕ ꯇꯧꯗꯕꯩ ꯋꯥꯔꯤ ꯁꯨꯡꯅ ꯅꯠꯇꯦꯕ ꯃꯥ ꯄꯔꯥ ꯇꯝꯕꯤꯔꯦꯕ ꯑꯩ ꯍꯔꯥꯎꯔꯦ ꯃꯤ ꯍꯔꯥꯎ ꯂꯣꯏꯅ ꯍꯔꯥꯎꯔꯦ ꯃꯥ ꯃꯁꯥꯃꯛꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯅꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯚꯤꯗꯤꯑꯣꯁꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯃꯤꯁꯦ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯌꯥꯝ ꯑꯃ ꯆꯪꯗꯅ ꯃꯥꯁꯦ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯌꯥꯗꯦꯀꯣ ꯍꯥꯏꯔꯒ ꯌꯥꯝ ꯀꯟꯅ ꯆꯥꯎꯕ ꯄꯅꯤꯁꯃꯦꯟꯅꯤ ꯅꯠꯇꯦ ꯐꯃꯨ ꯂꯦꯞꯄꯨ ꯃꯌꯥꯝ ꯇꯧꯍꯜꯂꯤ ꯎꯏ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯊꯣꯔꯛꯑꯦꯀꯣ ꯑꯗꯣ ꯃꯥ ꯀꯃꯥꯏꯅ ꯇꯧꯕ ꯚꯤꯗꯤꯑꯣꯅꯣ ꯈꯪꯗꯦ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯉꯥꯊꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗ ꯗꯥ ꯔꯣꯕꯤꯟꯅꯅꯦ
ꯁꯤꯌꯔ ꯇꯧꯔꯛꯑꯦꯕ ꯗꯥꯔꯣꯕꯤꯟꯅ ꯏꯗꯤꯠ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯊꯥꯖꯗꯦ ꯃꯌꯥꯝꯅ ꯏꯗꯤꯠ ꯇꯧꯕ ꯑꯣꯏꯔꯝꯕꯤꯔꯝꯒꯅꯤ ꯏꯁꯩ ꯁꯛꯍꯟꯕꯒꯤ ꯑꯃ ꯊꯥꯔꯛꯑꯦꯕ ꯑꯗꯨ ꯎꯕ ꯀꯥꯟꯗ ꯑꯩꯉꯣꯟꯗꯅꯦ ꯉꯁꯥꯏꯒꯤ ꯄꯣꯁꯁꯦ ꯁꯨꯝ ꯎꯔꯒ ꯂꯥꯛꯏꯕꯅꯤꯅ ꯍꯧꯖꯤꯛꯀꯤ ꯃꯥꯅ ꯊꯥꯒꯠꯂꯛꯏ ꯃꯌꯥꯏꯗ ꯊꯥꯒꯠꯂꯛꯏꯁꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯊꯥꯒꯠꯂꯛꯏꯁꯤꯗꯤ ꯃꯌꯥꯏꯗꯒꯤꯅꯦ ꯍꯥꯏꯇꯥꯔꯦ ꯔꯨꯠꯁꯦ ꯃꯥꯅ ꯀꯣꯁ ꯇꯧꯕ ꯅꯠꯇꯦꯕ ꯔꯨꯠꯁꯦ ꯁꯨꯃꯥꯏꯅ ꯆꯦꯞꯂꯥꯒ ꯅꯤꯅꯦꯁꯤꯗꯒꯤ ꯋꯥꯍꯧꯗꯒꯤꯅꯦꯕ ꯍꯧꯔꯛꯏꯁꯦꯀꯣ ꯑꯗꯣ ꯃꯥ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯁꯨ ꯃꯥꯒꯤ ꯑꯣꯄꯤꯅꯤꯌꯟ ꯍꯥꯏꯗꯣꯏꯔꯥ ꯃꯥꯒꯤ ꯑꯣꯄꯤꯅꯤꯌꯟ ꯐꯣꯡꯗꯣꯛꯄꯗ ꯃꯥꯅ ꯌꯥꯝ ꯀꯥ ꯍꯦꯟꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯆꯠꯅꯗꯦꯕꯀꯣ ꯑꯗꯨ ꯆꯠꯅꯗꯕꯅꯤꯅ ꯃꯥꯁꯦ ꯑꯗꯨꯒꯤ ꯃꯥꯒꯤ ꯃꯁꯥꯒꯤ ꯗꯟꯗꯤ ꯐꯪꯖꯕꯅꯦꯕ ꯃꯁꯥꯒꯤ ꯗꯤꯖꯔꯚꯤꯡ ꯗꯟꯗꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯐꯪꯉꯦ ꯑꯗꯣ ꯃꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯗ ꯂꯣꯏꯅ ꯋꯥꯇꯣꯛꯈ꯭ꯔꯀꯥꯟꯗ ꯑꯩꯁꯨ ꯑꯩꯒꯤ ꯑꯣꯄꯤꯅꯤꯌꯟ ꯑꯃ ꯍꯥꯏꯗꯤ ꯑꯩ ꯈꯛꯇꯒꯤ ꯅꯠꯇꯦꯀꯣ ꯑꯩꯒꯤ ꯑꯣꯄꯤꯅꯤꯌꯟꯁꯤꯗꯤ ꯃꯌꯥꯝꯗ ꯍꯪꯗꯨꯅꯇ ꯂꯩꯔꯒꯗꯕ ꯀꯣꯏꯁꯟ ꯑꯃꯅꯦ ꯑꯩꯅ ꯄꯨꯈꯠꯂꯨꯏꯌꯦꯕ ꯗꯥꯔꯣꯕꯤꯟꯒꯤ ꯀꯃꯦꯟꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯑꯩꯅ ꯏꯔꯨꯕꯅꯦ ꯗꯥꯔꯣꯕꯤꯟꯁꯤ ꯑꯉꯥꯡꯁꯤꯁꯨ ꯊꯤꯒꯠꯂꯒ ꯐꯪꯕ ꯑꯣꯏꯔꯝꯅꯤ ꯊꯤꯕ CCTV ꯐꯨꯇꯦꯖ ꯂꯩ ꯍꯥꯏꯅ ꯇꯥꯏ ꯑꯗꯨ ꯃꯇꯪꯒ ꯊꯤꯗꯣꯛꯄꯤꯔꯣ ꯍꯦꯟꯅ ꯂꯦꯝꯅꯕ ꯏꯖꯠ ꯍꯦꯟꯅ ꯇꯧꯖꯒꯦ ꯍꯥꯏꯕꯅꯦꯕ ꯐꯥꯔꯁ ꯑꯣꯐ ꯑꯣꯜꯗ ꯗꯥꯔꯣꯕꯤꯟꯁꯦ ꯌꯥꯝ ꯊꯤꯅ ꯂꯨꯛꯑꯞ ꯇꯧꯕ ꯑꯩꯅ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯕꯗ ꯆꯪꯈ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯗ꯭ꯔꯒꯁꯨ ꯍꯦꯟꯅ ꯃꯌꯥꯝꯅ ꯈꯪꯅꯔꯕ ꯃꯤꯅꯦꯕ ꯃꯌꯥꯝꯒꯤ ꯃꯩꯇꯩ ꯅꯣꯡꯁꯥꯕꯅꯤ ꯑꯩꯅ ꯑꯗꯨꯗ ꯁꯤꯡꯅꯕ ꯏꯇꯤꯒꯤ ꯄꯥꯟ ꯅꯠꯇꯦꯕꯀꯣ ꯉꯁꯥꯏꯕꯨꯗꯤ ꯑꯩ ꯆꯤꯟ ꯌꯥꯝ ꯀꯟꯈ꯭ꯔꯦ ꯑꯗꯨꯁꯨ ꯑꯩ ꯁꯣꯏꯈꯤꯕ ꯑꯣꯏꯗꯣꯏꯅꯦ ꯉꯁꯥꯏꯒꯤ ꯇꯦꯟꯁꯟꯗꯨꯅ ꯍꯦꯟꯈꯤꯕ ꯍꯥꯏꯇꯥꯔꯦ ꯁꯥꯎꯅꯤꯡꯕꯒ ꯑꯗꯨꯗ ꯇꯧꯕꯗꯨꯗ ꯗꯥꯔꯣꯕꯤꯟꯁꯨ ꯁꯥꯎꯅꯤꯡꯉꯦ ꯑꯩꯉꯣꯟꯗ ꯑꯩꯅꯁꯨ ꯗꯥꯔꯣꯕꯤꯟꯗ ꯁꯥꯎꯅꯤꯡꯕꯒꯤ ꯑꯗꯨꯃꯥꯏꯅ ꯂꯥꯎꯔꯛꯄ ꯃꯌꯥꯝ ꯇꯧꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯑꯩꯁꯦ ꯁꯦꯡꯗꯣꯛꯄ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯗꯥꯔꯣꯕꯤꯟ ꯑꯩꯉꯣꯟꯗ ꯁꯦꯡꯗꯣꯛꯑꯣ ꯑꯗꯨꯗ ꯀꯩꯝꯇ ꯍꯥꯏꯕ ꯂꯩꯇꯦꯀꯣ ꯑꯩꯁꯨ ꯑꯩꯒꯤ ꯑꯁꯣꯏꯕ ꯖꯒꯥꯗꯣ ꯀꯗꯥꯏꯅꯣ ꯑꯩ ꯍꯧꯖꯤꯛ ꯈꯟꯊꯔꯛꯑꯀꯥꯟꯗ ꯑꯩꯗꯨ ꯁꯣꯏꯅ ꯌꯥꯝ ꯈꯔ ꯏꯁꯇ꯭ꯔꯣꯡ ꯑꯣꯏꯃꯟꯕ ꯃꯥꯜꯂꯦꯅ ꯈꯟꯊꯔꯦ ꯑꯩꯁꯨ ꯁꯣꯏꯈ꯭ರೆ ꯑꯩꯅ ꯁꯣꯏꯈꯤꯕ ꯄꯥꯔꯠꯇꯣ ꯑꯩ ꯁꯣꯏꯈ꯭ರೆ ꯍꯥꯏꯕꯒꯤ ꯊꯧꯅꯥ ꯂꯩꯌꯦꯕꯀꯣ ꯑꯩ ꯁꯣꯏꯔꯦꯕ ꯑꯩꯅ ꯏꯁꯧ ꯂꯥꯡꯕ ꯑꯗꯨꯗ ꯂꯥꯎ ꯈꯣꯡꯕ ꯑꯗꯨꯗ ꯆꯤꯟ ꯈꯨꯝꯕꯗꯣ ꯑꯩ ꯑꯗꯨ ꯁꯣꯏꯑꯦꯕ ꯑꯗꯣ ꯔꯨꯠꯁꯦ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯍꯧꯖꯤꯛꯀꯤ ꯄꯤꯔꯤꯕ ꯀꯃꯦꯟꯁꯤꯒꯤ ꯑꯔꯊꯁꯦ ꯗꯥꯔꯣꯕꯤꯟ ꯑꯩꯈꯣꯏꯅ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯏꯖꯠ ꯇꯧꯒꯦ ꯍꯥꯏꯁꯦ ꯍꯥꯟꯅꯗꯒꯤ ꯏꯖꯠ ꯇꯧꯗꯨꯅ ꯂꯥꯛꯏ ꯍꯦꯟꯅ ꯏꯖꯠ ꯇꯧꯒꯦ ꯍꯥꯏꯕꯅꯦꯕ CCTV ꯌꯦꯡꯅꯤꯡꯕꯁꯦ ꯃꯤ ꯀꯅꯥꯅ ꯆꯨꯝꯃꯤꯅꯣ ꯀꯅꯥꯅ ꯂꯥꯜꯂꯤꯅꯣꯁꯦ ꯑꯩ ꯈꯛꯇꯒꯤ ꯋꯥꯈꯜꯂꯣꯟ ꯅꯠꯇꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯈꯪꯅꯤꯡꯕ ꯐꯥꯎꯔꯦꯕ ꯁꯤꯁꯦ ꯑꯗꯣ ꯑꯩꯅ ꯆꯠꯂꯒ ꯌꯦꯡꯉꯨꯕꯗꯤ ꯉꯝꯃꯔꯣꯏ ꯏꯆꯝ ꯆꯝꯕ ప్రజꯥꯅ ꯆꯠꯂꯨꯕꯗꯤ ꯉꯝꯃꯔꯣꯏꯕ ꯗꯥꯔꯣꯕꯤꯟꯗꯤ ꯃꯌꯥꯝꯒꯤ ꯃꯤꯍꯨꯠ ꯁꯤꯜꯂꯤꯕ ꯊꯧꯅꯥ ꯐꯕ ꯅꯣꯡꯁꯥꯅꯦꯕꯀꯣ ꯗꯥꯔꯣꯕꯤꯟꯅꯅꯦ ꯆꯠꯂꯒ ꯁꯤꯒꯤꯁꯦ ꯊꯤꯖꯤꯜꯂꯨꯕꯗ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯔꯦꯁꯄꯦꯛ ꯇꯧꯗꯣꯔꯦꯕ ꯁꯤ ꯑꯆꯨꯝ ꯑꯔꯥꯟ ꯄꯨꯊꯣꯛꯄ ꯉꯝꯕ ꯍꯥꯟꯅꯗꯒꯤ ꯇꯧꯗꯨꯅ ꯂꯥꯛꯏꯁꯦ ꯇꯧꯖꯒꯦ ꯑꯉꯥꯡꯁꯤꯁꯨ ꯊꯤꯔꯒ ꯇꯧꯔꯤꯅꯤꯗꯅ ꯁꯨꯃꯥꯏꯅ ꯊꯤꯖꯤꯟꯕꯤꯌꯣ ꯍꯥꯏꯕꯅꯦ ꯁꯤꯗꯩꯁꯤꯗ ꯌꯥꯝꯅ ꯍꯦꯠ ꯑꯣꯏꯕ ꯀꯃꯦꯟ ꯑꯗꯨꯒ ꯑꯩꯅ ꯗꯥꯔꯣꯕꯤꯟꯗ ꯕꯦꯕꯥꯔ ꯂꯩꯇꯕ ꯑꯗꯨꯗ ꯍꯥꯏꯕꯁꯦ ꯗꯥꯔꯣꯕꯤꯟ ꯍꯥꯏꯔꯤꯑꯕꯀꯣ ꯑꯍꯥꯟꯕ ꯍꯧꯔꯛꯄꯗ ꯁꯨꯃꯥꯏꯅ ꯍꯥꯏ ꯑꯗꯣ ꯗꯥꯔꯣꯕꯤꯟꯅ ꯑꯇꯣꯞꯄ ꯁꯦꯟꯁ ꯑꯝꯗ ꯄꯨꯔꯀꯥꯟꯗꯀꯣ ꯁꯨꯃꯥꯏꯅ ꯍꯥꯏꯔꯤ ꯑꯩꯉꯣꯟꯗ ꯅꯃꯥ ꯅꯄꯥꯅ ꯋꯥꯔꯛꯇꯕ ꯋꯥꯉꯥꯡꯗꯨ ꯇꯧꯔꯛꯀꯅꯣ ꯎꯆꯤ ꯃꯥꯟꯕ ꯅꯁꯛꯇꯨꯅ ꯃꯤꯁ ꯊꯣꯛꯄꯒꯤ ꯗ꯭ꯔꯦꯁ ꯑꯃ ꯁꯦꯠꯆꯤꯜꯂꯒ ꯃꯤꯁ ꯇꯧꯅ ꯃꯨꯛꯀꯅꯣ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ ꯅꯪꯅ ꯍꯥꯏꯁꯤꯒ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯕ ꯇꯧꯒꯅꯣ ꯅꯪꯒꯤ ꯍꯥꯛꯇꯛꯇ ꯅꯃꯥ ꯅꯄꯥ ꯌꯥꯎꯅ ꯆꯣꯞꯄ ꯅꯪꯅꯤ ꯃꯗꯨ ꯇꯧꯍꯟꯅꯤꯡꯗꯦ ꯍꯥꯏ ꯁꯤꯗꯩꯁꯤꯗ ꯍꯣꯏ ꯑꯩꯅ ꯄꯤꯕ ꯀꯃꯦꯟꯁꯦ ꯌꯥꯝꯅ ꯍꯦꯟꯃꯜꯂꯦ ꯍꯥꯏꯔꯒꯗꯤ ꯗꯥꯔꯣꯕꯤꯟꯅ ꯄꯤꯁꯤꯁꯨ ꯌꯥꯝ ꯍꯦꯟꯃꯜꯂꯦꯅ ꯑꯩ ꯂꯧꯔꯅꯦꯕ ꯃꯔꯝꯗꯤ ꯏꯆꯝ ꯆꯝꯅ ꯍꯣꯏ ꯊꯤꯖꯤꯟꯁꯦ ꯑꯗꯨ ꯑꯗꯥꯅ ꯍꯥꯏꯗꯣ ꯑꯗꯨ ꯏꯆꯝ ꯆꯝꯅ ꯂꯧꯔꯝꯃꯒꯗꯤ ꯑꯩꯈꯣꯏ ꯍꯦꯟꯅ ꯍꯔꯥꯎꯗꯣꯏꯅꯦ ꯍꯦꯟꯅ ꯏꯖꯠ ꯇꯧꯗꯣꯏꯅꯦ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯅꯃꯥ ꯅꯄꯥ ꯋꯥꯔꯛꯇꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨ ꯑꯗꯥ ꯍꯥꯏꯁꯦ ꯑꯩ ꯀꯔꯝꯕ ꯋꯥꯉꯥꯡꯅ ꯌꯥꯝ ꯀꯥ ꯍꯦꯟꯕ ꯌꯥꯎꯔꯤꯅꯣ ꯑꯣꯔ ꯁꯤꯁꯦ ꯀꯥ ꯍꯦꯟꯕ ꯌꯥꯎꯔꯝꯃꯦ ꯍꯥꯏꯔꯒꯁꯨ ꯑꯩꯒꯤ ꯑꯣꯄꯤꯅꯤꯌꯟ ꯐꯣꯡꯗꯣꯛꯆꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯑꯣꯄꯤꯅꯤꯌꯟꯁꯦ ꯗꯥꯔꯣꯕꯤꯟꯒꯤ ꯑꯣꯄꯤꯅꯤꯌꯟ ꯑꯃ ꯐꯣꯡꯗꯣꯔꯀꯥꯟꯗ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯐꯥꯎꯋꯦꯅ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯤꯌꯔ ꯇꯧꯔꯛꯑꯦꯕ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯑꯃꯠꯇ ꯎꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯄꯤꯅꯤꯡꯉꯦꯕꯀꯣ ꯈꯪꯅꯤꯡꯉꯦꯕ ꯁꯤꯒꯤ ꯑꯣꯄꯤꯅꯤꯌꯟꯗ ꯄꯤꯖꯕꯅꯦꯕ ꯁꯤꯗꯩꯁꯤꯗ ꯌꯥꯝ ꯂꯥꯟꯅ ꯑꯗꯨꯃꯥꯏꯅ ꯆꯠꯈ꯭ꯔꯦꯕꯀꯣ ꯑꯗꯨ ꯐꯔꯦ ꯅꯃꯥ ꯅꯄꯥ ꯑꯗꯨ ꯑꯗꯥ ꯌꯥꯎꯔꯦ ꯑꯗꯣ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ ꯀꯩꯁꯨ ꯄꯨꯊꯣꯛꯄꯒꯤ ꯑꯔꯊꯗꯤ ꯂꯩꯇꯦꯅ ꯈꯜꯂꯦ ꯁ꯭ꯋꯥꯏꯗ ꯃꯔꯝꯗꯤ ꯀꯃꯦꯟ ꯄꯤꯔꯤꯁꯦ ꯑꯩ ꯏꯁꯥꯅꯅꯦ ꯁꯥꯔꯥꯡꯊꯦꯝ ꯅꯤꯔꯨꯄꯃꯥꯅꯅꯦ ꯑꯗꯣ ꯁꯤꯒꯤ ꯀꯃꯦꯟꯁꯤꯗ ꯌꯥꯝ ꯁꯣꯏꯕ ꯌꯥꯎꯔꯒꯗꯤ ꯑꯩ ꯂꯥꯜꯂꯦꯕꯀꯣ ꯇꯁꯦꯡꯅ ꯂꯥꯜꯂꯦ ꯄ꯭ꯔꯖꯥ ꯃꯌꯥꯝꯗ ꯑꯗꯨꯒ ꯑꯩꯅ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯒꯤꯀꯣ ꯈꯪꯅ ꯆꯥꯟꯅꯕ ꯃꯔꯤ ꯃꯇꯥ ꯌꯥꯝ ꯂꯩꯌꯦ ꯑꯩꯈꯣꯏꯒꯤ ꯀꯛꯆꯤꯡ ꯈꯨꯅꯧ ꯔꯤꯂꯤꯐ ꯀꯦꯝꯗꯁꯨ ꯌꯥꯝ ꯂꯩ ꯑꯗꯨꯒ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇꯅꯦ ꯃꯤ ꯃꯌꯥꯝ ꯂꯩ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯉꯦꯕ ꯑꯗꯣ ꯑꯩꯒꯤ ꯏꯃꯨꯡꯗ ꯑꯩꯒꯤ ꯏꯆꯦ ꯑꯩꯈꯣই ꯏꯆꯤꯟ ꯏꯅꯥꯎ 4 ꯄꯣꯛꯏ ꯑꯩꯒꯤ ꯏꯆꯦ ꯑꯅꯨꯁꯨꯕꯤꯒꯤ ꯅꯨꯄꯥꯁꯦ ꯅꯣꯡꯃꯩꯅ ꯁꯣꯛꯑꯦ ꯀꯣ ꯅꯣꯡꯃꯩꯅ ꯁꯣꯛꯄꯒꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯑꯩꯒꯤ ꯏꯃꯨꯡꯗꯁꯨ ꯑꯋꯥꯕ ꯇꯥꯔꯤꯕꯅꯤ ꯑꯗꯒꯤꯗꯤ ꯔꯤꯂꯤꯐ ꯀꯦꯝꯗ ꯑꯩꯈꯣꯏ ꯂꯩꯔꯨꯗꯦ ꯍꯥꯏꯔꯒꯁꯨ ꯂꯣꯏꯅ ꯁꯔꯨꯛ ꯌꯥꯔꯒ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯂꯩꯀꯥꯏꯒꯤ ꯍꯣꯏ ꯂꯩꯇꯕꯅ ꯃꯈꯜ ꯑꯃꯅꯤꯀꯣ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯑꯗꯨ ꯑꯗꯥ ꯂꯩꯇ ꯆꯥꯗꯕ ꯊꯛꯇꯕꯗꯣ ꯃꯌꯥꯝꯒꯤ ꯁꯟꯀꯥꯏ ꯊꯨꯝꯒꯥꯏ ꯑꯗꯨ ꯑꯗꯥ ꯗꯔꯀꯥꯔ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯅ ꯉꯝꯕ ꯑꯦꯔꯤꯌꯥꯗ ꯄꯥꯡꯉꯤ ꯑꯩꯅ ꯄꯥꯡꯉꯤꯑꯕꯀꯣ ꯑꯩ ꯇꯣꯂꯣꯞ ꯆꯥꯗ꯭ꯔꯤ ꯑꯉꯥꯡ ꯑꯣꯏꯔꯤ ꯇꯧꯕꯇꯕꯨ
ꯑꯩꯅꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯔꯦꯕ ꯑꯗꯣ ꯍꯥꯏꯅꯤꯡꯉꯤ ꯄꯣꯠꯇꯤ ꯍꯣꯏ ꯑꯗꯨꯒ ꯑꯃꯨꯛꯀ ꯗꯥꯔꯣꯕꯤꯟꯅ ꯁꯨꯃꯥꯏꯅ ꯃꯦꯁꯦꯖ ꯊꯥꯔꯛꯑꯦꯕꯀꯣ ꯃꯤꯅꯥꯏ ꯃꯤꯔꯦꯝ ꯅꯣꯏꯗꯤ ꯃꯤꯔꯦꯝ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯌꯣ ꯃꯤ ꯎꯁꯤꯠꯇꯕ ꯇꯧꯔꯛꯀꯅꯣ ꯅꯪꯒꯤ ꯅꯃꯥ ꯅꯄꯥ ꯅꯋꯥ ꯄꯨꯝꯕ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯉꯝꯕ ꯅꯠꯇꯦ ꯃꯤꯊꯤꯕꯣꯡ ꯈꯪꯉꯦꯗꯅ ꯃꯤ ꯎꯁꯤꯠꯇꯕꯁꯦ ꯌꯥꯝ ꯆꯣꯞꯄꯅꯤ ꯅꯃꯥ ꯅꯄꯥ ꯌꯥꯎꯅ ꯆꯣꯞꯍꯟꯒꯅꯣ ꯅꯪꯒꯤ ꯍꯛꯇꯛꯇ ꯍꯥꯏꯌꯦꯀꯣ ꯁꯨꯃꯥꯏꯅ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯄ ꯑꯩ ꯊꯦꯡꯅ ꯑꯗꯨ ꯁꯨꯃꯥꯏꯅ ꯂꯥꯛꯏꯁꯦ ꯍꯣꯏ ꯐꯔꯦꯕ ꯗꯥ ꯔꯣꯕꯤꯟ ꯍꯣꯏꯅ ꯇꯧꯕ ꯑꯩꯈꯣꯏ ꯉꯝꯗꯦ ꯑꯩꯈꯣꯏ ꯏꯃꯨꯡꯅ ꯑꯩꯒꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯅ ꯑꯩꯒꯤ ꯁꯥꯒꯩ ꯅꯥꯇꯩꯅ ꯉꯝꯃꯝꯗꯕ ꯌꯥꯏꯑꯕꯀꯣ ꯑꯗꯨꯅꯕꯨ ꯑꯩꯈꯣꯏꯅ ꯗꯥ ꯔꯣꯕꯤꯟꯅ ꯌꯥꯝ ꯂꯨꯀꯞ ꯇꯧꯔꯤꯅꯦ ꯌꯥꯝ ꯏꯖꯠ ꯁꯟꯃꯥꯟ ꯇꯧꯔꯤꯅꯦꯕ ꯁꯤꯁꯦ ꯊꯝꯒꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯄ ꯈꯨꯗꯤꯡꯒꯤ ꯌꯦꯡꯉꯒ ꯁꯨꯛ ꯀꯨꯏꯅꯔꯤꯕꯗ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯗꯥ ꯔꯣꯕꯤꯟꯒꯤ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯌꯦꯡꯉꯦ ꯑꯗꯣ ꯉꯁꯤꯒꯤꯁꯦ ꯁꯦꯡꯅꯒꯤ ꯍꯩꯗꯣꯛꯆꯔꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯗꯥ ꯔꯣꯕꯤꯟꯗꯣ ꯌꯥꯝ ꯂꯦꯝꯗꯦ ꯈꯟꯈꯤꯕ ꯁꯤꯃꯗꯤ ꯑꯩ ꯇꯁꯦꯡꯅ ꯍꯥꯏꯔꯦꯀꯣ ꯌꯥꯝ ꯑꯗꯣ ꯑꯩ ꯁꯣꯏꯒꯦ ꯍꯥꯏꯔꯁꯨ ꯑꯩ ꯍꯥꯠꯂꯁꯨ ꯐꯨꯔꯁꯨ ꯂꯦꯝꯗꯦꯅ ꯈꯟꯈ꯭ꯔꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗꯅꯦ ꯉꯁꯤꯐꯥꯎ ꯂꯩꯔꯛꯄꯗ ꯚꯤꯗꯤꯑꯣ 100-200 ꯍꯦꯟꯅ ꯊꯥꯒꯠꯈ꯭ꯔꯦꯕꯀꯣ ꯗꯥ ꯔꯣꯕꯤꯟꯅ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯈꯣꯠꯄꯒꯤ ꯑꯩꯈꯣꯏ ꯂꯥꯏꯛ ꯑꯗꯨ ꯑꯗꯥ ꯂꯣꯏꯅ ꯇꯧꯖꯩ ꯉꯥꯛꯇꯅꯦ ꯉꯁꯤ ꯈꯛꯇꯅꯦ ꯑꯩꯒꯤ ꯌꯦꯡꯉꯣ ꯗꯥ ꯔꯣꯕꯤꯟꯒꯤ ꯄꯣꯁꯇ ꯀꯃꯦꯟ ꯄꯤꯕ ꯉꯁꯤ ꯈꯛꯅ ꯑꯍꯥꯟꯕꯗꯨꯝ ꯑꯣꯏꯔꯝꯒꯅꯤ ꯑꯩꯅ ꯈꯪꯉꯛꯄ ꯃꯤꯀꯨꯞꯇꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗꯅꯦ ꯗꯥ ꯔꯣꯕꯤꯟꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯍꯥꯏꯔꯒꯦꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯅ ꯋꯥꯔꯛ ꯋꯥꯇꯦꯝ ꯇꯧꯕꯗ ꯃꯥ ꯁꯨꯃꯥꯏꯅ ꯚꯥꯞ ꯇꯥꯍꯟꯈ꯭ꯔꯦ ꯍꯥꯏꯕ ꯃꯌꯥꯝ ꯄ꯭ꯔꯖꯥꯗ ꯈꯪꯍꯟꯕꯁꯦ ꯐꯩꯌꯦꯕ ꯃꯤꯠ ꯅꯥ ꯂꯧꯁꯤꯡ ꯌꯥꯗꯦꯀꯣ ꯍꯥꯏꯕ ꯈꯪꯅꯕ ꯑꯗꯣ ꯗꯥ ꯔꯣꯕꯤꯟ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯔꯦꯁꯄꯦꯛ ꯇꯧꯕ ꯃꯤꯃꯛꯅꯀꯣ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯀꯔꯦꯝꯅꯕ ꯃꯥꯟꯕ ꯀꯩꯝꯇ ꯀꯦꯌꯔ ꯇꯧꯗꯕ ꯃꯥꯟꯕ ꯌꯥꯝ ꯅꯣꯛꯅꯤꯡ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤꯗ ꯌꯥꯝꯅ ꯂꯦꯝꯊꯣꯛꯅ ꯍꯥꯏꯇꯥꯔꯦꯀꯣ ꯂꯩꯍꯟꯅꯤꯡꯕꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯗꯨꯗ ꯑꯩꯈꯣꯏꯁꯨ ꯀꯃꯦꯟꯁꯦ ꯍꯦꯟꯅ ꯈꯪꯅꯤꯡꯕ ꯀꯧꯕꯅꯤꯅꯅꯦ ꯍꯥꯏꯔꯨꯕꯅꯦꯕ ꯌꯥꯔꯕ꯭ꯔꯥꯅ ꯌꯥꯒꯗ꯭ꯔꯥ ꯈꯟꯕꯒꯤꯀꯣ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯁꯦ ꯑꯁꯣꯏꯕ ꯍꯣꯏ ꯌꯥm ꯁꯣꯏ ꯑꯩꯅ ꯄꯤꯁꯦ ꯌꯥꯝ ꯁꯣꯏ ꯑꯗꯨꯕꯨ ꯍꯦꯟꯅ CCTV ꯐꯨꯇꯦꯖꯁꯨ ꯂꯩ ꯍꯥꯏꯅ ꯇꯥꯏꯌꯦꯕꯀꯣ ꯂꯩ ꯍꯥꯏꯌꯦꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯂꯩ ꯍꯥꯏꯕꯅꯤꯅ ꯑꯗꯨꯗꯣ ꯊꯤꯖꯤꯟꯕꯤꯌꯣ ꯍꯥꯏꯕꯅꯦꯕ ꯑꯩ ꯍꯥꯏꯅꯤꯡꯉꯤꯁꯦ ꯃꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯑꯩ ꯈꯛꯇ ꯈꯪꯅꯤꯡꯕ ꯅꯠꯇꯦ ꯁꯤꯁꯦ ꯃꯌꯥꯝ ꯑꯃ ꯈꯪꯅꯤꯡꯉꯦꯕ ꯑꯗꯣ ꯌꯥꯝꯅ ꯑꯦꯛꯖꯥꯖꯔꯦꯠ ꯇꯧꯔꯀꯥꯟꯗ ꯅꯃꯥ ꯅꯄꯥ ꯃꯤꯔꯦꯝ ꯑꯗꯨ ꯑꯗꯥ ꯃꯤꯅꯥꯏ ꯃꯌꯥꯝ ꯍꯥꯏꯔꯦ ꯐꯣꯟ ꯇꯧꯔꯛꯑꯦ ꯑꯗꯣ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯪꯗꯤ ꯀꯤꯕꯗꯤ ꯐꯥꯎꯋꯦꯀꯣ ꯉꯁꯥꯏ ꯑꯩꯒꯤ ꯏꯇꯤꯛ ꯅꯠꯇꯦ ꯑꯩ ꯈꯪꯉꯦꯕ ꯀꯤꯕ ꯐꯥꯎꯏ ꯇꯧꯕꯇꯕꯨꯀꯣ ꯏꯇꯤꯛ ꯅꯠꯇꯦ ꯍꯥꯏꯇꯥꯔꯒꯁꯨ ꯀꯥ ꯍꯦꯟꯕ ꯇꯧꯔꯛꯑꯒꯗꯤ ꯑꯩꯒꯤꯁꯨ ꯑꯩ ꯏꯁꯥ ꯂꯩꯖꯔꯤ ꯀꯣ ꯑꯩ ꯑꯗꯨꯒꯤ ꯁꯛꯇꯤ ꯑꯃꯗꯤ ꯁꯣꯏꯅ ꯃꯤ ꯑꯃꯃꯝꯗ ꯂꯣꯏ ꯌꯥꯎꯖꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨꯗꯩꯗꯨꯅ ꯗꯥ ꯔꯣꯕꯤꯟꯅ ꯀꯣꯜ ꯇꯧꯔꯛꯑꯀꯥꯟꯗ ꯅꯪ ꯑꯗꯨꯗ ꯈꯔ ꯍꯥꯏꯔꯛꯄꯗꯣ ꯉꯁꯥꯏꯒꯤ ꯁꯪꯀꯠꯂꯒ ꯍꯥꯏꯔꯛꯄ ꯍꯥꯏꯗꯣꯏꯔꯥ ꯑꯩꯁꯨ ꯉꯁꯥꯏꯒꯤ ꯁꯛꯇꯤ ꯁꯥꯎꯅꯤꯡꯕꯒꯤ ꯁꯤꯗ ꯃꯤꯅꯥꯏ ꯃꯤꯔꯦꯝꯒꯤ ꯃꯦꯁꯦꯖꯁꯦ ꯍꯥꯟꯅ ꯎꯔꯕꯅꯤꯅ ꯁꯥꯎꯅꯤꯡꯕꯒꯤꯅꯦ ꯑꯩꯅꯀꯣ ꯂꯥꯎꯅꯔꯦꯕ ꯗꯥ ꯔꯣꯕꯤꯟꯅ ꯊꯨꯖꯤꯟꯀꯟ ꯀꯁꯨꯕꯤ ꯍꯥꯏꯌꯦꯀꯣ ꯑꯩꯅ ꯀꯁꯨꯕ ꯍꯥꯏꯌꯦ fuck you ꯍꯥꯏꯕ ꯑꯩꯅ same to you I fucking don't care ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯑꯩꯅ ꯆꯤꯟꯁꯦ ꯈꯨꯝꯕ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯑꯗꯨ ꯑꯩꯅ ꯇꯞꯊꯔꯀꯥꯟꯗ ꯑꯃꯨꯛ ꯍꯥꯏꯌꯦꯕꯀꯣ ꯗꯥ ꯔꯣꯕꯤꯟꯅ ꯅꯃꯥ ꯅꯄꯥ ꯑꯗꯨꯗ ꯄꯜꯂꯤꯗꯣ ꯑꯩꯅ ꯍꯥꯏꯕ ꯗꯥ ꯔꯣꯕꯤꯟꯅ ꯉꯥꯡꯕ ꯑꯩ ꯇꯥꯒꯅꯤ ꯑꯩꯅ ꯉꯥꯡꯕꯁꯨ ꯇꯥꯕꯤꯌꯨ ꯍꯥꯏꯔꯀꯥꯟꯗ ꯋꯥꯔꯤꯁꯦ ꯆꯝꯅ ꯁꯥꯟꯅꯖꯔꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯍꯥꯏꯅꯔꯦꯕꯀꯣ First of all, mana aigi na mana pa du da ngamba nate haise aigi imai pa na mateng pa ngamrazu mayano pa haitare mayano pa ai yam de hanin su ma sakulan sa le ni ni ama toina mai ne soine layeng ni puna wa min ne ai khoi che do akhoi imai pa na poi ne akhoi imai pa wari ne mayano pa do mai sok da kai ko ado akhoi mung sa relief yam da kai da yam pang ra mi na tongan ne haitan labuk maya da akhoi tang tongan ta ra ga lei mi na te ko kai la kai ge du ya da loi na khang nei ne pang nei ne ba ado sida aina relief camp da lei ba mi nok na ru bo su na te angang lo kan khalu ba su na te adu gi footage so ta seng nai di yeng ning ba phawe hu su yeng ning ye ba ko angon da ro be na thi na ka su bi na nga khra ga di CCTV se a yeng ning ye ba footage to adu yeng ning ba ko wi na di comment se pi ru ba ne ba adu sumaina among ngang bi re adu ngang ba na aina da ro be na so hai sumai sumaina khoi imung lei se kai gi no ai ngon da du ba ngang sangang ngai do adu da chin je yam thi na khana gre ba ko ta seng realize ro kan da ai yam soi khange ado Dha Robin loina chumman nate ba ko ai advice adu da pi ba nate ko ai ngon da gi hen advice pi ba ngam ba ma thau na lai ba sang ga pang ga loin lai ba ne ba ko chumme ai mai pa na ai sagai na tai na ai mowa na ka hai ko ai yum ni pan ri adu ga kasubi ga hai ba do ai ga su kasuba di hai adu bu ai khang di yam kai hen ba hai ga su ko yam ba bung na dum ngakna doi le ra ba ne si ta seng yam nungai ta hai ta nga si bu de ai ngon da thoe ba ko comment khara zu howe ado kai hai da na akhoi opinion am ta phong ko pa ya akhoi kai hai da yam na lan mo opinion ma su na ta opinion ma cha phong ko pa su mai samai hai ka wi ba ko dei atu hat pi bai ta tam tor ko do kanam ta akhoi kai ta hai ba ya dra ba ngang ba ya dra ado ta seng na akhoi se ngang ba hai ba ya dre hai ta ra ga di kai no
ꯊꯥꯒꯠꯄꯤꯔꯛꯑꯅꯣ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯗꯗꯤ ꯌꯥꯝ ꯗꯤꯁꯇꯔꯕꯤꯡ ꯄꯕ꯭ꯂꯤꯛꯇ ꯌꯥꯝ ꯗꯤꯁꯇꯔꯕꯤꯡ ꯑꯣꯏꯕ ꯀꯃꯦꯟꯁꯤꯡ ꯀꯩꯅꯣ ꯄꯤꯅꯤꯡꯒꯗꯕ ꯄꯣꯠꯁꯤꯡꯁꯦ ꯊꯥꯒꯠꯄꯤꯔꯛꯑꯅꯣ ꯇꯁꯦꯡꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯨ ꯃꯤ ꯀꯧꯕꯅ ꯌꯦꯡꯅꯤꯡꯉꯝꯃꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔꯦꯕꯀꯣ ꯑꯩꯅ ꯁꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯍꯌꯦꯡ ꯀꯩ ꯊꯣꯛꯇꯣꯏꯅꯣ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯗꯦ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯗ ꯑꯣꯔ ꯑꯩ ꯍꯧꯖꯤꯛꯇꯤ ꯌꯨꯝꯗ ꯂꯩꯇꯦꯕꯀꯣ ꯌꯨꯝꯗ ꯂꯩꯍꯧꯕ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯗ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯗ ꯃꯣꯏꯅ ꯀꯩ ꯇꯧꯕꯤꯗꯣꯏꯅꯣ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯗꯦ ꯑꯗꯨ ꯑꯩ ꯁꯨꯝꯅꯇꯪꯒꯤ ꯑꯗꯨꯒꯤ ꯀꯃꯦꯟꯗꯨ ꯄꯤꯔꯨꯕ ꯈꯛꯇꯅꯦ ꯑꯗꯨꯗꯩꯗꯣ ꯌꯥꯝ ꯑꯦꯛꯖꯥꯖꯔꯦꯠ ꯇꯧꯕꯤꯔꯒ ꯅꯝꯃ ꯅꯞꯄ ꯑꯗꯨ ꯑꯗꯥ ꯌꯥꯝ ꯍꯥꯏꯌꯦ ꯇꯁꯦꯡꯅ ꯀꯩ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡ ꯌꯥꯝꯅ ꯆꯥꯗ ꯊꯛꯇꯕ ꯑꯗꯨꯗ ꯂꯣꯏ ꯇꯣꯛꯈ꯭ꯔꯣꯕꯀꯣ ꯑꯩ ꯀꯃꯦꯟ ꯄꯤꯔꯨꯏꯁꯦ ꯑꯩ ꯏꯁꯥꯅꯅꯦ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯗꯥꯔꯣꯕꯤꯟꯒꯤ ꯃꯃꯥ ꯃꯄꯥ ꯄꯜꯂꯨꯕꯁꯨ ꯂꯩꯇꯦ ꯑꯗꯨꯗ ꯀꯩꯝ ꯍꯩꯇꯦꯕ ꯑꯩꯅ ꯗꯥꯔꯣꯕꯤꯟꯒꯤ ꯃꯃꯥ ꯃꯄꯥ ꯄꯟꯗꯕꯗꯣ ꯍꯦꯟꯅ ꯏꯖꯠ ꯇꯧꯅꯤ ꯍꯥꯏꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤꯁꯨ ꯃꯤ ꯑꯃ ꯑꯣꯏꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯏꯖꯠ ꯇꯧꯗꯕꯅꯤꯅ ꯂꯧꯋꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯄꯟꯕꯒꯤ ꯔꯥꯏꯠ ꯀꯩꯁꯨ ꯂꯩꯇꯦꯅ ꯈꯜꯂꯦ ꯑꯗꯨꯒ ꯑꯩꯅ ꯇꯧꯔꯒꯅ ꯃꯥ ꯅꯄꯥ ꯆꯣꯞꯀꯅꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯑꯃ ꯂꯩꯌꯦꯕꯀꯣ ꯍꯦꯛ ꯀꯩꯅꯣꯝꯃ ꯁꯣꯏꯔꯒ ꯌꯨꯝ ꯃꯩ ꯊꯥꯗꯣꯛꯄꯒꯨꯝꯕ ꯌꯨꯝꯗꯨꯒꯤ ꯃꯔꯥꯜꯁꯦ ꯀꯩꯅꯣ ꯑꯗꯨꯒ ꯑꯩ ꯏꯃꯥ ꯏꯄꯥꯅ ꯑꯩ ꯌꯨꯑꯦ ꯆꯥꯎꯔꯦ ꯂꯩꯍꯜꯂꯦ ꯑꯗꯨꯗꯨꯒ ꯑꯩꯅ ꯁꯨꯃꯥꯏꯅ ꯆꯥꯎꯔꯛꯑꯕꯅꯤꯅ ꯁꯤꯡꯉꯛꯑꯕꯅꯤꯅ ꯍꯥꯏꯔꯨꯔꯦꯀꯣ ꯁꯤꯡꯉꯛꯑꯕꯅꯤ나 ꯄꯪꯉꯛꯑꯕꯅꯤ ꯍꯥꯏ ꯄꯪꯕꯒꯤ ꯄꯤꯔꯨꯕꯅꯦ ꯍꯥꯏꯔꯒꯦ ꯉꯁꯤꯗꯤ ꯀꯃꯦꯟꯗꯣ ꯄꯪꯕꯒꯤ ꯄꯤꯔꯨꯔꯕꯅꯤꯅ ꯀꯃꯦꯟꯗꯣ ꯑꯩ ꯏꯃꯥ ꯏꯄꯥꯗꯣ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯑꯃꯅ ꯊꯤꯅ ꯀꯃꯦꯟ ꯑꯗꯨꯗ ꯍꯥꯏꯕꯤꯔꯦꯕꯀꯣ ꯑꯗꯣ ꯁꯤ ꯊꯕꯛꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯤ ꯁꯪꯒ ꯂꯩꯇꯕꯅꯤꯅ ꯊꯧꯅꯥ ꯂꯩꯇꯕ ꯊꯧꯅꯥꯗꯤ ꯂꯩꯅꯤ ꯃꯔꯝꯗꯤ ꯀꯥ ꯍꯦꯟꯕ ꯋꯥꯉꯥꯡ ꯉꯥꯡꯉꯛꯑꯗꯤ ꯑꯩꯒꯤ ꯕꯦꯀꯦꯟꯗ ꯀꯅꯥꯒꯨꯝꯕ ꯑꯝꯇ ꯂꯩꯇ꯭ꯔꯁꯨ ꯑꯩꯗꯤ ꯏꯁꯥꯒꯤ ꯂꯦꯞꯆꯔꯅꯤꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯅꯥꯝꯇ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯕꯦꯀꯤꯡ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯍꯥꯏꯅꯤꯡꯕ ꯉꯥꯡꯅꯤꯡꯕ ꯑꯗꯨꯒ ꯉꯥꯡꯕ ꯌꯥꯍꯟꯗꯕꯀꯣ ꯑꯩꯈꯣꯏ ꯍꯦꯛ ꯀꯥ ꯍꯦꯟꯕꯗꯤ ꯀꯩꯁꯨ ꯀꯩꯗꯧꯅꯨꯡꯗ ꯉꯁꯤꯐꯥꯎꯗ ꯀꯃꯦꯟ ꯄꯤꯗ꯭ꯔꯦ ꯁꯤꯅꯕꯨ ꯗꯥꯔꯣꯕꯤꯟꯒꯤ ꯄꯣꯁꯠ ꯑꯍꯥꯟꯕ ꯀꯃꯦꯟꯅꯤ ꯈꯜꯂꯦ ꯑꯗꯨꯗꯨꯒ ꯗꯥꯔꯣꯕꯤꯟ ꯍꯣꯏꯅ ꯍꯦꯛꯇ ꯉꯥꯡꯅꯤꯡ ꯁꯛꯅꯤꯡꯕ ꯃꯑꯣꯡꯗ ꯀꯁꯨꯕꯤ ꯊꯨꯖꯤꯟꯀꯟ ꯃꯤꯅꯥꯏ ꯀꯩꯕ ꯃꯤꯔꯦꯝ ꯑꯗꯨꯗ ꯅꯃꯥ ꯅꯄꯥ ꯀꯥꯏꯅ ꯄꯜꯂꯉꯥꯀꯥꯟꯗ ꯗꯥꯔꯣꯕꯤꯟꯒꯤ ꯃꯊꯛꯇꯗꯤ ꯀꯅꯥꯒꯨꯝꯕ ꯑꯝꯇ ꯑꯦꯛꯁꯟ ꯂꯧꯕ ꯉꯝꯃꯣꯏꯅ ꯁꯨ ꯑꯗꯨꯃꯥꯏꯅꯁꯨ ꯈꯜꯂꯦ ꯉꯝꯁꯨ ꯉꯝꯃꯣꯏꯀꯣ ꯑꯩꯅ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯥꯏꯅꯤꯡꯕ ꯍꯥꯏꯕ ꯌꯥꯕꯒꯤ ꯀꯩꯅꯣꯗꯤ ꯂꯩꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯌꯥꯗꯕꯒꯤ ꯑꯃꯁꯨ ꯂꯩꯕ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯦ ꯀꯥ ꯍꯦꯟꯕ ꯑꯩ ꯗꯥꯔꯣꯕꯤꯟꯅ ꯅꯃꯥ ꯅꯄꯥ ꯑꯗꯨꯗ ꯗꯥꯔꯣꯕꯤꯟꯅ ꯉꯥꯡꯉꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯑꯗꯨꯃꯛꯇ ꯑꯩ ꯉꯥꯡꯗꯦꯅ ꯈꯜꯂꯦ ꯑꯩꯅ ꯉꯁꯥꯏ ꯑꯩ ꯁꯤꯗꯒꯤꯗꯤ ꯀꯣꯜ ꯇꯧꯔꯛꯄꯗꯁꯨ ꯄꯥꯏꯔꯣꯏꯕꯀꯣ ꯃꯔꯝꯗꯤ ꯑꯩꯅ ꯀꯣꯜꯁꯦ ꯁꯤ ꯊꯣꯛꯇꯅꯕ ꯋꯥꯔꯤꯁꯦ ꯐꯖꯅ ꯑꯩ ꯁꯥꯟꯅꯅꯤꯡꯉꯤ ꯀꯞꯁꯨ ꯑꯩ ꯀꯞꯈ꯭ꯔꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯋꯥꯔꯤꯁꯦ ꯁꯥꯒꯦ ꯈꯟꯕꯗ ꯑꯉꯥꯡ ꯑꯣꯏꯔꯤꯕꯩ ꯎꯁꯤꯠ ꯊꯑꯣꯏꯗꯕꯩ ꯍꯥꯏꯗꯣꯏꯔꯥ ꯀꯣꯜꯁꯨ ꯄꯥꯏꯔꯛꯇꯦ ꯑꯩꯅ ꯃꯦꯁꯦꯖ ꯊꯥꯕꯅꯦ ꯑꯗꯨꯁꯨ ꯁꯤꯟ ꯇꯧꯗꯦ ꯂꯥꯁꯤꯡ ꯑꯣꯏꯈ꯭ꯔꯦꯀꯣ ꯑꯗꯣ ꯚꯤꯗꯤꯑꯣꯗꯨꯕꯨꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯌꯦꯡꯕꯗ ꯑꯟꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯈ꯭ꯔꯦ ꯀꯃꯦꯟꯗꯨꯗꯤ ꯑꯗꯨꯝ ꯂꯩꯍꯧꯔꯅꯤ ꯑꯗꯨ ꯑꯩ ꯃꯤꯁ ꯊꯣꯛꯏꯁꯦ ꯃꯤꯁ ꯊꯣꯛꯄ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯒꯤ ꯐꯦꯃꯤꯂꯤꯅ ꯃꯤꯁ ꯊꯣꯛꯄ ꯑꯗꯨꯗ ꯂꯣꯏ ꯌꯥꯕ ꯅꯠꯇꯦꯀꯣ ꯌꯥꯝ ꯁꯞꯄꯣꯔꯇꯤቭ ꯀꯦꯕ ꯂꯥꯡꯕꯗꯨ ꯂꯣꯏ ꯇꯣꯛꯈ꯭ꯔꯣ ꯑꯩꯅ ꯃꯤꯁ ꯊꯣꯛꯂꯛꯄꯒꯤ ꯔꯤꯖꯟꯁꯨꯀꯣ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯚꯣꯏꯁ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯊꯥꯡꯗꯣꯛꯄ ꯇꯝꯕ ꯑꯣꯏꯅ ꯊꯣꯛꯆꯔꯨꯕ ꯈꯛꯇꯅꯦ ꯑꯩ ꯁꯛ ꯐꯖꯗꯅ ꯃꯌꯥꯝꯗꯒꯤ ꯀꯥ ꯍꯦꯟꯅ ꯑꯗꯨꯗ ꯀꯔꯤꯝ ꯂꯩꯇꯦ ꯑꯩ ꯎꯆꯤ ꯃꯥꯟꯒꯦꯔꯥ ꯃꯥꯜꯂꯣꯏꯒꯦꯔꯥ ꯑꯦꯠꯂꯤꯁ ꯑꯩ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯗꯒꯤ ꯂꯦꯞꯄꯒ ꯉꯥꯡꯕ ꯉꯝꯃꯅꯤꯗꯅꯀꯣ ꯑꯗꯨꯅꯤ ꯁꯤꯁꯦ ꯃꯥꯒꯤ ꯐꯤꯜꯗ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕ ꯇꯝꯅꯁꯦ ꯑꯩ ꯃꯤꯁꯅꯤ ꯃꯥ ꯑꯦꯛꯇ꯭ꯔꯦꯁꯅꯤ ꯑꯩꯅ ꯀꯩꯅꯣꯅꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯅꯤ ꯁꯤꯗꯩꯁꯤꯗ ꯀꯥ ꯍꯦꯟꯅ ꯆꯥꯎꯕ ꯆꯥꯎꯗꯕ ꯂꯩꯇꯦꯕ ꯑꯩ ꯏꯃꯥ ꯏꯄꯥꯅꯅꯦ ꯂꯩꯇꯕꯒꯤ ꯆꯥꯝ ꯆꯅꯤ ꯂꯤꯁꯤꯡ ꯑꯃꯗꯣ ꯃꯌꯥꯝꯗ ꯈꯥꯏꯅꯕꯗ ꯄꯤꯔꯕ ꯉꯝꯃꯝꯕ ꯌꯥꯏꯀꯣ ꯗꯥꯔꯣꯕꯤꯟꯅꯅꯦ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯁꯪꯒ ꯂꯩꯕꯒꯤ ꯂꯥꯛ ꯍꯦꯟꯅ ꯄꯥꯡꯉꯝꯕ ꯌꯥꯕ ꯁꯤꯁꯦ ꯃꯤꯒꯤ ꯑꯦꯔꯤꯌꯥꯗ ꯃꯥꯏ ꯑꯦꯔꯤꯌꯥꯗ ꯆꯥꯎꯅꯕꯅꯦꯗꯣ ꯈꯪꯕ꯭ꯔꯥ ꯑꯩꯁꯨ ꯑꯩ ꯏꯃꯥ ꯏꯄꯥꯒꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗꯨꯒ ꯑꯩꯁꯨ ꯍꯥꯞꯄ ꯉꯝꯃꯤꯅꯥꯅ ꯆꯥꯎꯖꯔꯝꯗꯣꯏꯅꯦ ꯗꯥꯔꯣꯕꯤꯟꯁꯨ ꯃꯅꯤꯄꯨꯔꯗꯅꯦ ꯃꯌꯥꯝꯒꯤ ꯇꯧꯔꯤꯅ ꯍꯥꯏꯕꯒꯤ ꯆꯥꯎꯖꯔꯤꯅꯦꯀꯣ ꯁꯤꯗꯩꯁꯤda ꯅꯣꯏꯅ ꯉꯝꯕ ꯉꯝꯗꯕ ꯑꯩ ꯃꯤꯁ ꯊꯣꯛꯄ ꯊꯣꯛꯇꯕ ꯗꯥꯔꯣꯕꯤꯟꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯁꯤꯗꯩꯁꯤꯗ ꯆꯥꯎꯕ ꯆꯥꯎꯗꯕ ꯀꯩꯝ ꯂꯩꯇꯦ ꯌꯥꯝꯅ ꯁꯤꯗꯤ ꯑꯦꯛꯖꯥꯖꯔꯦꯠ ꯇꯧꯃꯟꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯀꯩꯁꯨ ꯂꯩꯇꯕ ꯑꯗꯨꯒꯤ ꯀꯃꯦꯟꯗꯣ ꯅꯆꯟꯒꯨꯝꯕꯅꯦ ꯈꯜꯂ ꯀꯥꯟꯗ ꯊꯤꯅ ꯉꯥꯡꯉꯣꯕꯀꯣ ꯅꯪ ꯀꯩꯒꯤꯅꯣ ꯁꯤꯒꯨꯝꯕ ꯀꯃꯦꯟ ꯄꯤꯔꯤꯁꯦ ꯏꯕꯦꯝꯃ ꯅꯣꯏ ꯚꯥꯞ ꯇꯥꯗꯕ꯭ꯔꯥ ꯁꯤ ꯊꯣꯛꯑꯦ ꯑꯗꯨ ꯉꯥꯡꯉꯣ ꯏꯀꯥꯏꯔꯒ ꯇꯥꯒꯦ ꯀꯣꯜ ꯍꯦꯛ ꯇꯧꯔꯛꯑꯒ ꯑꯗꯨ ꯑꯗꯥ ꯀꯥꯏꯅ ꯉꯥꯡꯕꯗꯨꯗꯤ ꯌꯥꯝ ꯊꯤꯅ ꯑꯩ ꯔꯦꯁꯄꯦꯛ ꯇꯧꯔꯝ ꯇꯥꯔꯒꯁꯨ ꯑꯩ ꯁꯤ ꯍꯥꯏꯕꯒꯤ ꯑꯩꯅ ꯗꯥꯔꯣꯕꯤꯟ ꯔꯦꯁꯄꯦꯛꯇꯤ ꯇꯧꯔꯔꯣꯏꯕꯀꯣ ꯁꯤ ꯔꯦꯁꯄꯦꯛ ꯇꯧꯔꯔꯣꯏ ꯍꯥꯏꯕꯒꯤꯗꯃꯛ ꯑꯩ ꯍꯥꯠꯀꯦꯔꯥ ꯇꯨꯠꯀꯦꯔꯥ ꯁꯤꯗꯤ ꯑꯩ ꯀꯩ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯀꯩ ꯊꯣꯛꯂꯛꯇꯣꯏꯅꯣ ꯁꯤꯗꯤ ꯑꯩ ꯇꯁꯦꯡꯅ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯁꯤꯁꯤꯗꯤ ꯑꯩꯒꯤ ꯑꯣꯄꯤꯅꯤꯌꯟ ꯍꯥꯏꯇꯥꯔꯦ ꯗꯥꯔꯣꯕꯤꯟꯅ ꯑꯗꯨ ꯑꯗꯥ ꯁꯦꯌꯔ ꯇꯧꯔꯛꯄ ꯉꯝꯕꯗꯣ ꯁꯨꯃꯥꯏꯅ ꯁꯤꯁꯨ ꯑꯩꯒꯤ ꯑꯣꯄꯤꯅꯤꯌꯟ ꯁꯤꯗꯩꯁꯤꯗ ꯅꯪ ꯀꯩꯒꯤ ꯚꯤꯗꯤꯑꯣ ꯁꯦꯌꯔ ꯇꯧꯔꯤꯅꯣ ꯑꯗꯨ ꯇꯧꯔꯤꯅꯣ ꯑꯗꯥ ꯇꯧꯔꯤꯅꯣ ꯀꯩꯝ ꯂꯩꯇꯦ ꯁꯤꯗꯩꯁꯤꯗ ꯑꯗꯣ ꯃꯈꯥ ꯇꯥꯕꯁꯨ ꯍꯥꯏꯕꯤꯔꯛꯑꯅꯣ ꯁꯤ ꯊꯣꯛꯏꯁꯦ ꯃꯤ ꯂꯣꯏꯅ ꯁꯦꯌꯔ ꯇꯧꯅꯕꯅꯤꯅꯀꯣ ꯑꯩꯁꯨ ꯀꯥ ꯍꯦꯟꯕ ꯚꯤꯗꯤꯑꯣ ꯁꯦꯌꯔ ꯇꯧꯕ ꯅꯠꯇꯦꯕ ꯁꯤꯅꯦ ꯑꯩꯒꯤ ꯑꯣꯄꯤꯅꯤꯌꯟ ꯁꯤꯗ ꯂꯣꯏꯔꯦ